आकाशवाणी इम्फाल नयनी देवी पाव पाजरी अहानबद मरुओइबा पाव मणिपुर हौखिबा पुंग कुनमरीदा कोविड के अनोबा केस 737 थेंगनखी मियोइ 13 सिखी लेबाक असिगी खुंगंगी लम सहरगी अकोइबा मफमसिंग अमदी ट्राइबल खुंदाबा मफमसिंगदा कोविड 19 थेंगनबा अमदी कंटेनमेंट की मतंगदा एसओपी थोखरे लेबाक असिदा हौखिबा पुंग कुनमरीदा मियोइ 3,13,150 नौना कोविड 19 पॉजिटिव ओइबा थेंगनरे अमसुंग नोंगलै नुंगसित तौते लाक्लिबा पुंग कुनमरीगी मनुंगदा गुजरात की पोरबंदर अमसुंग मौहुआ अनि की मरक्ता यौरक्लबा याई हाइना पानरी लेबाक असिदा कोविड 19 की लाइचत अमुक हना संदोरक्लिबा सिगी यंगलगा चेक्सिनबा वाटपगी थोंग सिंग तोपिनबा हाइजरी कोविड तगी ngakthoknaba चेक्सिन थौरांग खुदिमक आंगना चटपियो अदुगा अहानबा दोज की वैक्सीन कापखरबा मियोइसिंगना मतम चाना अनिसुबा दोज की वैक्सीन कापथोकपियो असोयंगाम थोक्तनबा मखादा हाइजरीबा नियमसिंग असि ngakना चटपियो फेस मास्क सुपियो सोशल डिस्टेंसिंग ngakना अमगा फुट तरुक लापना लेबियो माइमिट अमदि खुद सातोइना हामदोक्तुना तरुतनाना थंबियो कोविड 19 दगी ngakthoknaba तंगाई फतबा चटना कांगलोनसिंग ngakना चटपिनबा मणिपुरी फिल्म एक्टर मंदालैमना अपील तौरतुना हाई ख्वाई खिबिकपु मंदालैमना खुरुमजरी नुंसीजरबा इरैचासिंग तमथीरबा कोविड 19 लाइचतगी कंजनबगीदमक अखोय अमुक हन्ना चेक्सिनबगी फिरेप लोमिनरसी फेस मास्क सोइदना उपियु मी अमगगी मरक्ता फुट तरुक लापना लेबियु हैंड सैनिटाइजर सिजिनबियु हैंड वाश नत्रगा सापोन सिजिनदुना खुद सा सेंगना हांबियु लाइचत असिदगी ngakthoknaba matam matamgi leingakna piba tangai fadaba chatna kanglonsing aikhoi khudingmakna ngakna chatminasi चेक्सिनबा हाइबसिना लाइचत असि चंगहनदनबगी ख्वाइदगी फरबा पाम्बैनी मयामबु अमुका हन्ना खुरुमजरी हौजी मपुंग ओइबा पाव मणिपुर हौखिबा पुंग कुनमरीदा कोविड के अनोबा केस 737 थेंगनखी मियोइ 13 सिखी राज्य की कोविड 19 कमन कंट्रोल रूम नंगरांग थोकिबा चेरोल अमदा हाई हौखिबा पुंग कुनमरीदा पुन्ना सैंपल 3,300 टेस्ट तौबदा मियोइ 737 पॉजिटिव ओइबा थेंगनखी नौना पॉजिटिव ओइबसिंग अदु इम्फाल वेस्ट थगी 263 इम्फाल ईस्ट थगी 158 चुराचांदपुरदगी 32 कक्चिंगदगी 63 थौबालदगी 19 बिष्णुपुरदगी 12 कांगपोकपीदगी 13 तमेंगलोंगदगी 12 सेनापति अमसुंग चांदेलदगी 5 कामजोंग तेंगनौपल अमसुंग उखुलदगी 2 याउरी मसिगा लोइनाना अपुनबा पॉजिटिव केस की मसिंग 19,718 सूरे हाइरिबा मतम असिगी मनुंगदा पुन्ना कोविड पॉजिटिव ओइबा मियोइ 13 सिखी मखोइगी मनुंगदा ख्वाइदगी यामना इम्फाल वेस्ट दगी 9 चुराचांदपुरदगी 2 बिष्णुपुर इम्फाल ईस्ट सेनापति थौबाल अमसुंग उखुलदगी अममम याउरी मसिगा लोइनाना कोविड पॉजिटिव ओइबा सिखीबा मिगी मसिंग 969 सूरे हौखिबा पुंग कुनमरीदा कोविड के अनाबा 438 नाबा पदुना डिस्चार्ज तौखिबगा लोइनाना नाबा फखिबा मीगी मसिंग 19,953 सूरे नाबा फरकपगी चांग चादा 32.23 नि हौजिक एक्टिव केस 6,963 लेरी राज्य असिगी मियाम अमदी सरकार की कर्मचारी सिंगना चीफ मिनिस्टर्स कोविड 19 रिलीफ फंड दान तौबिनबा लोकसभा की एमपी डॉक्टर आर.के. रंजन सिंगना अपील तौरी चीफ मिनिस्टर्स कोविड 19 रिलीफ फंड की फंड ड्राइव कमिटी की कन्वीनर सु ओइरिबा डॉक्टर रंजन हाई राज्य असिदा कोविड 19 की चाउना चैथेंग फंगबना मिपुंग खुदिमक अवाबा मायोक्नरे मरम अदुना मियामना कोविड 19 की अहानबा वेक पी मतमदा मुख्यमंत्री की रिलीफ फंड पुक्चेल चाउना तेंगबांग पिनारखिबा अदुगुमना हंदकी अनि सुबक वेब असिदसु तेंगबांग पिबिनबा हाइरी नागालैंड कोविड 19 लाइचत ngarang मियोइ 19 लेखिद्रे मसि थारगा राज्य सिगी ओइना लाइचत असिदा सिगिबा पुनबा मसिंग 149 सुख्रे नौने मियोइ 295 कोविड 19 पॉजिटिव ओबे थेंगनखी मसि थारगा पुनबा पॉजिटिव ओइबा मसिंग 19 सुमना 63 सूरे राज्य की हक्सल मंत्री एसपी फोमना हाई कोविड 19 पॉजिटिव ओबे मियोइ 19 नाबा फखरे नाबा फगिबा पुनबा मसिंग 19,935 सुख्रे हौजिक एक्टिव केस था 3,400 लेरी मेघालय दसु कोविड 19 लाइचत मियोइ 18 लेखिद्रे सिखिबा मसिंग 400 सुख्रे नौना मियोइ 468 पॉजिटिव ओइबा थेंगनखी मसि थारगा एक्टिव केस मसिंग 4,953 सुख्रे
राज्य असिगी ओइना ngarang nongma khaktada mioi 350 khwaidagi masing yamna naba pakhi masi tharaga naba pakhiba apunba masing 19,963 sukhre Marak asida Mukhyamantri Konark ke Sangmana telephone gi khuthangda Kendra gi Haksal Mantri Dr. Harshvardhan ga hojik rajya asida oiriba COVID-19 gi matangda wari sanakre Sri Sangmana rajya asigi oina ahenba vaccine pibinaba su Haksal Mantri da taksinki Asam gi Mukhyamantri Himanta Biswa Sarmana hojik rajya asida oiriba COVID-19 gi matangda Deputy Commissioner Singh amasung SP Singha video conferencing gi khuthangda wari sanakre Jila khudingmaki Additional Deputy Commissioner amamamna Center khudingmakta vaccine kapagi thabak engsinaba su Mukhyamantri na khanganki amasung hospital singda Deputy Commissioner singna sangnaina satuni engsingadabani hairi tabiriba pawasi kasbani Imphaldagini Kendra gi Haksal Mantraloina Laibak asigi khungangi lam sahargi akoiba maphamsing amadi tribal na khundaba maphamsingda COVID-19 thengnaba amadi containment ki matangda standard operating procedure thokre Mantraloina hai sahargi lamda COVID ki anoba case kaya thengnare adumoinamak sahargi akoibada leiba mapham khungangi lam amadi tribal singna khundaba maphamsingda su tapna positive case ki masing hengalapa ure masina maram oiduna asigumba maphamsing asida COVID-19 bu mapung phana thengnaba ngamnaba primary thaki healthcare infrastructure hena phagat hanbagi tangai phadaba leire Haksal Mantraloina hai COVID ke apunba case ki jada marphudagi mariphamanga romdi symptom uttaba natraga akanba maungi symptom uttaba makhal singni asinguba anaba sing aziti hospital da pukhatpagi darkar leite amasung yumda natraga COVID care isolation facility singda thamba yai COVID ke anaba singi damak oxygen situation gi phibam chu yengsinba tangai phade Haksal Mantraloina hairi leibak asida hokhiba pungkun marida mioi lak 3,13,850 nauna COVID-19 positive oibe thengnare hairiba matam asida mi lak 3,050 naba phaduna naba phabagi changchada marphumari dasmik ani mangada leire hojik phawada leibak asigi oina laina asidagi naba phagiba masing koti ani lak taret hele Laibak asida hujik active case ki masing asi apunba positive case ki jada 13.33 oire hujik miwai lakun 36,19 laina asina nabadagi hospital sing amasung home isolation da leiri Haksal Mantraloina hai haukiba pungkun marida mili sing mari sumna humfudra tare laina asidagi sikhibaga loinana punna sikhiba migi masing lak ani sing humfudra jani marphumari sukhre Ngaksel Mantri Rajnath Singna ahanba phase gi oina anti COVID-19 drug 2DG video conferencing gi khuthangda ngase yu puthokre hairiba drug asi DRDO gi Institute of Nuclear Medicine and Allied Sciences ka Dr. Reddy's Laboratory ga khuzamnaraga puthokpani clinical trials athabada hairiba drug asi gi kanaba phangle hairi Nonglai nungsit tokte lakliba pungkun marigi manungda Gujarat ki Porbandar amasung Mohua ani ki marakta yauruklaba yai haina panari Med Department a hai nonglai nungsit asi pungda kilometer 150 dagi 150 phawbagi changda sitlaba yai Nonglai nungsit asi Gujarat lomda tapna sitba haurakle marak asida Gujarat ki Mukhyamantri Vijay Rupani na nonglai nungsit tokte gi ngakthoknanaba sem sariba sing adu yengsinkhre Mahakna hai nonglai nungsit asina awaba mayokna gadawriba miyam sing COVID ki chana kanglon ga loinana saphagada mafam singda hongdoknaba thaurang tawba haukre National Disaster Relief Force ki team ni phumarina samudra khongban gi jila singda thamduna mikupna humsingna senaba haukre Loisilakpata COVID-19 dagi ngakthoknaba face mask sopa phutaruk lamna na leiba khuchama di maimi taru tanana thamba haiba achamba thong ahum asingak na chapinaba amuk hana ingsingjari aroibada maruoiba pau amuk hana Manipur da haukiba pungkun marida COVID ke anoba ke sathuk humphudra tare thengakhi mioi tara taruk sikhi Laibak asigi khungangi lam sahargi akoiba maphamsing amadi tribal na khundaba maphamsingda COVID-19 thengnaba amadi containment ki matangda SOP thokre Laibak asida haukiba pungkun marida mioi lak 3,13,850 nauna COVID-19 positive obe thengnare amasung nonglai nungsit tawte Laibak lakliba pungkun marigi manungda Gujarat ki Porbandar amasung Mohua ani ki marakta yauruklaba yai haina panari pawlu